खुरमजरी ISTV की मणिपुरी पाव मियंग ताबिरिबा पुनुमक पुतरामोक से बुगलोजना हजु अहनबद मरुइबा पाव पिजरी नमखै की चेनब लेते बाउंड्री पिलर होंदोक होंजिन तौखिदे हाइना मणिपुर अमदि इंडिया गवर्नमेंट फोंदोखरबसु ISTV न्यूज न थिजिनबददि खेनब लेरे हाइबा चपचाना खंब ngamle हजि मपुंग ओइबा पाव सदोंग पिजरी ngamkhai gi che naba leite boundary pillar hongdok hongjin tokide haina Ministry of External Affairs Minister of State for Home Kiren Rijiju Manipur gi Chief Minister and Biren Amadi wathok asigi matang da semkiba High Power Committee gi chairman su oiriba Revenue Minister Karam Shyam na phongdokhrabasu ISTV News na tijinbadadi khenaba leire haiba chapchana khambangamle hiram asigi matang da report ama aina hojik leijariba mafam se hojikna Myanmar oikraba aduga matamamada Manipur gi boundary manungda ngamkhai manungda leiramba adugumba namjumpha amadi namje loki tainaba mafam sin English Chanipan Maturaga Tarukta British na Fongba survey record ki matungina mafam sidagi yet omda yard chamaga kulum chatlaga Manipur gi ngamkhai se leigane haina akugi yamna mayak sena thambirame hairiba wafam dong asidi pura tayuna mafam da yet omda chatlaga leigadaba boundary pillar dong asidi oirom da chatlaga leirabani oirom da su phanayamna phajana changchali aduga akhuna GPS tharga yema matamda mase chapchana chumme haibasi mede akhuna sidi taching taching na khangbangame In lising amaga samapon humdrama thoida survey of India na phung ki bare kot matungina su piriba latitude longgi chitu su chenaba ure masina khangye khoi matam matam gi matungina ai khoi gi boundary pillar hongthong jin tawe habase masina yamna mek sena khangi aina hojik leijariba mafam se wathok oiraba boundary pillar number 81 gi makhong maktadane survey of India na 1971 da phongba record ki matungina hairiba pillar sigi oifam thokpa latitude amasung longitude che 94 degree 19 minute 19.24 east ni aduga latitude na 24 degree 19 minute 45.041 second ni norta ngasi akoina GPS tharga on bada phangba reading na 24 degree 19 minute 41.7 second north amadi 94 degree 19 minute 20.05 second east ni hairiba reading ani sina mek sena takle basi chawrakna second mari mari gumgi changda north amasung east da chenare habasi mek sena khangba ngamba wafam ama oire hojik lakchaningi wafamna hairiba laingaki yaitong khamdongba singsina piriba thajaba piriba adu makoina phongdoiba wafam sina chungadra khunjana hairiba sina chungadra mediana phongdok chariba sina chungadra haibase masi khana ningai oire amaromdana amu una manggragani haibase mek yam sengna khange aduga hairiba boda pillar sigi IT1 sidagi IT amasung IT2 tana chatkhiba matamda maigai khitang thaidok thaijin tawkhiba matamda Manipur gi yamna maman yamlaba magul leiraba lam kayama mangkhigani hojik miyamna una Manipur ngamkhai mangangadra natragana India government na Manipur government na haibasina chumme haina lawraga lamse aikogi khutagi adum chalan kigadra haibasi miyamgi mafamda sinajari matangsida miyamna kanada kari haibiyai kari tobuyai natragana sungtau tawdana mangje sunoina aikoina khundu aga thamgadori bara haibasi Miam da sinajaba wafamne ISTV News ki damak chongthama boiga loinana paudam jaiba Richard Ranjan border pillar number 81 ko tha kuno Kaishamthong Kendra gi manung chana leiriba Kwakaithel Bazar da leiba hanagi Kaithel sang asi matam gi legangna ningthina yengsin biraktabana ngasidi matam amada hekta kintharakpa yabagi phibam da leire Nong khajitang chubada Kaithel sang asigi mafam kya nong yure sang asigi RCC pillar kya su phibam sokchin lakle amaromda sang asigi makada mioi kya na hotel yauna tongan ba polam kya yonduna hingnabagi lambi ama oinare Laingang na athuba matamda miyeng changduna Kaithel sang asibu matamga chunaba mongda senggat haningbagi apamba kaya
Kaitel sang asida lagliba amadi pofam phamliba miyoi kayana mari leinaba singi pukning chingsilakli. Amaromda Khwairangban Kaitel gi akoibada street vendor gi wathok ama lagliba asigi kohannabagi lambi ama oina Kwa Kaitel Bazar da leiba Kaitel sang asigumba Imphal dagi panglap laptana leiriba Kaitel sang sing matamga chunaba mongda semkatlabadi street vendors singi wathok asisu khara makhaidi loisinbada mating oigani hairi. Mari leinaba singna atubu matamda kok chungsinaduna thabak paikhatuna Kwa Kaitel gi Kaitel sang yaungna Imphal gi akoibda leiriba Kaitel macha sing atubu matamda semgat haningbagi apamba kaya pot leiba lakliba amadi pofam phamliba singna thamnarakli. Sahi asigi February gi tang anida More gi DC Road mayada leiba Betuk Singjing Village da sakhangdaba khulai paiba singna nomaina kaptuna halamba More Ward number 5 dagi Muhammad Khairul Rahman laikhidabagi matangda ex gracia oina Manipur Sakarna lupa lakh 5 pibada yaduna Tengnokpal gi Deputy Commissioner da sanction tongnaba khangan khrabasu ngasi fawba senfam adu fangba leitri haina Indo Myanmar Workers Forum na khangalakli. Hazik pau gi manak thana aten babreng tanuzari. Winkies mini Swiss roll lambu laklaba pumnama slow motion adum oy punsibu winkies am tadi piudana Pabo quick zone gi di tatatis college di mamal suma phang kuding chamane yo suma ngaroi pista salabnina adu suma takta superlink footing gi offer me amum pirisi di tas electric rang no sin bagum na yo tisin bayar 두디 산악이 못 양는 신부였는데 Winkies mini Swiss roll lambu laklaba pumnama slow motion adum oy punsibu winkies am tadi piudana Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroiba numiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu 강한자리바 Department of Taxes, Government of Manipur. Nati chat lagi ba? Please ay chat lagi ba? Election gi matam loikrabadi adu duma amuk naw phangaro asum tawna mango season at chatrabada adum haina winkies mango Swiss rolls adum hanglaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target ki season na loikrabadi adu dima amuk hana unab phanglaro asum tawna mango season na chatrabada adum haina winkies mango Swiss rolls adum phanglaro khangedana Break itungda mayam butaram oksari hasik makhata boxing pijari. Iramdam Development Organization Paurabi na sinduna mangarak suba apunba apokpa apokpi ningsing mana pibagi tharom ama ngarang Nunggoy Awang Laikai Community Hall da pangthokkhare. Tharom atuda Khundrapam Jila Parishad ki member Thangjam Angaubi, organization ki president and Selung, Sombung Jila Parishad ki member Irungbam Ravi Chandra, Sombung ki SDO Ngangbam Jogendro Khuman amadi BGR Velocity KSK ki proprietor and Deven Chingbamyo kiana sarwyaki. Khundrapam amadi Lamlai Kendra dagi class 10 ki parikya da Chada Humfutara mga ki batakta fanglakpa Mahiroi Kungam Nipanda Manamatum Piduna Punging Thotki.
हुम्फुगा मापन सुबा बन्न महोत्सव का मरी लेना युवा भारत मणिपुर BST युवा भारत इम्फाल ईस्टना सिंधुना कैबी कुमुदा डेवलपमेंट कमिटी क्लब अमदी मैरा पाइबी सिंगा कुसन्नदुना कम्युनिटी हॉल की अकोइबदा उ चरा क्या थाखरे युवा भारत मणिपुर की प्रेसिडेंट सगोल सिंह प्रोमेसोरना योगा सानदुना मसामौ फना लेननबा पाउजेल पीरिबा लुप असिना हक्सांग फना लेबदा असेंबा नुंसित की तंगाई फदबा लेबना उ चरा सिंह असी थाबनी हाइकी अखोइना ngasi तौरिबा उपांबी क्या थादुना मियोइबगी हक्सांग फनाबा अमदी इन्वायरमेंट बु तरु तराना लेनबगी पांदमदा सी संगसनजरिबा मरोइबा वखललोंदी सोसाइटी अमदा लेबा मतमदा इसाउ फबसिना ख्वाइदि मरोइबा वखललोंनी हाइबगी पांदमदा संगसनजरिसी हजुरो शिलपद मरोइबा पाउ कन पिजरी ngam की चेन नब लेते बाउंड्री पिलर होंदोक होंजिन तौखीदे हाना मणिपुर अमदी इंडिया गवर्नमेंट फोंदोखरबसु ISTV न्यूज न थिजिनबददी खेनब लेरे हाइबा चपचान खंब ngamle हजि फाउगी ओइना ISTV न पिजब मणिपुरी पाउ मतांग सिदलो सिंजरी मियंग ताबिरु सुंबो अमुकना खुरमजरी